EU Summit Hungary na Russia gi mathakta sanctions atharibasi lepnana bapongdokre. Hauzik sathariba European Union gi summit asida saruk yariba Hungarian gi Prime Minister Viktor Orban na hauzik West country singna Russia gi mathakta thamliba sanctions sing asi lauthoknana ba amade Russia da hena sokhaliba asi leptuna Russia maromdom survive tawba ngamnaba honafam thoi haiba wafam phongdorokle. Russia na Ukraine gi mathakta landai haibagi damak mahaki mathakta sanction kaya mathang thamjaliba sigi mahutta laibak ani asina lan kamnariba si lepnanaba amade yanaba puraknaba hotnabada hena midyeng thamhaningi haina Victor na makata na mifam aduda phongdokre haire. Wafam asi tongana thamlaga European Union gi lusingba singna saruk yariba summit aduda lusingba singna yanakiba wafam de Ukraine na European Union gi member ama oinaba candidature tharakpa sida ayaba piduna EU gi candidate ama ohenbagi ayaba pikre. Mifam asigi aroiba numita phongdokibada lan asi loirakpada Europe na amangbagi maikaida lehugane maramde lan loirakpada Europe ke South country singge sel thumgi phibam soksilagane matang asida EU na Russia gi mathakta thamliba si khudakta lepkadabani haina Bras Orban na Reuters ga unaba mada phongdorokhe. Hungary haiba leibak asi Russia gi khwaidagi naknaba marup mapang amade aduga European Union gi su member ama oiribane. Hungary na matampumada Russia gi gas amasung thawda depend tawduna leiribane. Asida natana Russia na Hungary gi damak nuclear reactor fawba sabada chawna mateng panglibane. Maram aduna Budapest na handakta Moscow gi mathakta thamkiba sanction gi mayokta anauba packaging piduna mateng pangkhi. Makhoina ben tawkhraba Russia gi thaw thadokpa thingkibadu makhoina yanaba amagi makhada Russia da gi thaw lawkiba laikhrabane. Blas Orban na makata na phongdorokpada hauzik aikoina Russia da sanction thambagi thodok pumnamak khanglei makata na sanction thambada su yai adubu masida hena soksilakadabade aikoira natraga Russia ra haibase nainaningai oi haikhe. Severodonetsk dagi Ukraine forcing handokre. Ukraine forcing na Severodonetsk sayol kaya kana lanthengnaram khrabagi matung maruoiba city adudagi handoklagani haina senior Ukrainian official amana ngasi haikre. Masi nongpok thangba Ukraine gi pak saur mafam ama lauksinana bagi Russia gi pandam aduda achouba inot amane hanagi Soviet Republic ama oiriba Ukraine da European Union da yaunana bagi candidate status ama union aduna pikibagi hek matung lanmi handokpagi wafam adu lauktoklakibane. Saugat pautuna Ukraine da European Union yaunana bagi candidate ke status pidabasu chapsana membership ama oiba haibaduge mangoinana chatkadaba asangba lambi ama haujiksu leire. February da lan haukiba aduge matung Russia bu Ukraine gi konung kip amasung atay mafam singdage takthoklakraba matung makhoina nongpok thangba Ukraine gi Donbas region da lan gi ahenba midyang thamlakhe. Ukraine gi nakandagi akan bathing bamayok na rabasu amasung chawna mangjaba singthoklabasu Russia gi forcing na tapna khumang chawsilakhe lan gi midyang da maru oidaba Severodonetsk industrial gi mayoladu Russian forcing na masing henkraba Ukrainian sing na ngakthok na bohona duna lambi sing da sayol kaya lantheng na phamoy rakhe city adu da laiba Ukrainian military forcing na handoklag na bo order ama phangkhre haina Severodonetsk su manung chaliba Lugansk region ge Gaverser ge gaidai na haikhe tha kaya marum leptana sel kapsilagliba position sing adu da makhata na laiba haibase wahan thok leitre haina Telegram da mahak na haikhi amasung city adu gi chada marphudra mang takre. City adugi ayamba mafamdagi Ukrainian singbu Russian force na hanadagi takthoklakre amasung hauzik industrial area sing adu khaktamag Ukraine na paire. Severodonetsk amasung masigi khambrangna na leidiba city Lysychansk paisin kibana Russian singbu Lugansk su paiba ngamkhragani amasung hena paksaw na Donbas da sangsilakpa ngamkhragani. BRICS na Ukraine Russia wari sanana ba apil tawkhre. Ukraine da Russia na lan tawriba sige talakta chawkhalagliba economy singge sapu laiba group amagi numit nini gi summit ama losilakpada Moscow amasung Kiev ki marakta wari sanabada makhoina sawgali haina phongdokre. Brazil, India, Russia, China amasung South Africa na semba malem gi apunba mi singgi chada nifu henba amasung malem gi gross domestic product GPD gi saruk mari thokpagi amarom puthokliba BRICS laibak singgi virtual summit ama Beijing na yumbu oidu na pangthokhe Russia na landaba do kandem tauba UN warep amagi matangda bot launa bata China, India amasung South Africa laibak ahum asi yaudana thaidoktu na laiki amasung President Vladimir Putin na makhoida nongsup laibak sing adugi khongthang adu
इंदनबा अपील तौखे रशिया अमसुंग यूक्रेन वारी सानबदा मखोइना सौगतली हाइना लेबाक मंगा अदुना सगोलसेलगी अथेंगबदा थोकपा डिक्लेरेशन अमदा हाइखे अदुबु लान अदु लोइसिननबगे ओइथोकपा याबा लंबी अमदी पीखिदे यूक्रेन की मनुंग अमसुंग अकोइबदा थोकलिबा मियामगी अवा अनागी फिबम अदुगे मतांगदा अइखोइगी नुंगनांगबसिंग अदु खनखरे हाइना लेबाकसिंग अदुना हाइखि अमसुंग ह्यूमैनिटेरियन असिस्टेंस पीनबा इंटरनेशनल एजेंसी सिंगना सौगतनबसु फोंदोखे यूनाइटेड स्टेट अमसुंग यूरोपियन यूनियन ना रशिया दा मखोइना फेब्रुआरी 23 दा यूक्रेन दा लांदाखिबा दुगे मतुंगदगे सैंक्शन मयाम अमा थमख्रे अदुबु मॉस्को गा लेनबा मिलिटरी अमसुंग कमर्शियल गे मरीसिंग सोगलकपा याई खनबदगी चाइना अमसुंग इंडियाना नाकल अमतदा मिचंग चंगदना लेनबा होनखे अफ्रीका कंटिनेंट की मपानदा डिप्लोमेटिक की इथिल पीबा ngamba अफ्रीका लेवा खर खके मनुंगदगी अमा ओइरिबा साउथ अफ्रीका नसु रशिया गा लेनबा मरु ओइबा इकोनॉमिक की मरीसिंग काहेंदनबा रशिया बु कंडेम तौ हाइबा याखिदे प्रेसिडेंट जी जिनपिंग ना हौकिबा चयोलदा प्रेसिडेंट पुतिन दा सोवरेंटी अमसुंग सिक्योरिटी की हिरमसिंगदा सौगतपगी मेसेज अमा थाखिबगा लोइनना चाइना अमसुंग रशिया ना ngमखै लेतबा पार्टनरशिप अमा लेनबगी वाफम फाउबा फोंदोखे नेशनल लीग फॉर डेमोक्रेसी की लुसिंगबी ओंग सान सूची सोलिटरी कन्फाइनमेंट थंबगी वाफम डिस्पोज तौख्रे म्यांमार की लेंगाक पाइरिबा मिलिटरी जुंता की अखनबा कोर्ट अमना था असिगी कुलुमदोइदा नेशनल लीग फॉर डेमोक्रेसी की लुसिंगबी ओंग सान सूची की मथक्ता वायल चथदुना तोंगान तोंगानबा केस तरागा माथुगी मथक्ता पानसिंदुना महाकपु म्यांमार की कैपिटल मनाक्ता लेबा मफम ताकथोक्तबा मफम अमदा हाउस अरेस्ट तौदुना थमलखिबा दु अमुक्का हन्ना सोलिटरी कन्फाइनमेंट अमदा प्रिजन ओइना थमनबा वारेप ताखिबगा लोइनना मतोमता लेगदबा जेल अमदा थमनबा वारेप ताखिबने वारेप अदुगी मायोक्ता ngarang म्यांमार की सिविलियन लीडर ओंग सान सूची बु कन्फाइनमेंट प्रिजन थंबगी वारेप अदु डिस्पोज तौख्रे हाइरे ngarang ताखिबा जुंता की कोर्ट की ऑर्डर दा सूची बु म्यांमार की कोनुंग नाइपिताउगी मफम ताकथोक्तबा मफम अमदा सोलिटरी कन्फाइनमेंट ओइना थमनबा राय ताखिबने सही हुम्बुद्रा का तरेट सूरबे नोबेल लॉरेट ओंग सान सूची बु 2021 की फेब्रुआरी थादा मिलिटरी कू चथदुना लानफा ओइना जेल थमदखिबने मिलिटरी कू अदुना डेमोक्रेटिकली इलेक्टेड तौरबो ओंग सान सूची गी लेंगाकपु इंथुदुना हाउस अरेस्ट तौदुना थमलखिबने निंगसिंगबा याई महाकपु फाबा मतमदा महाकी मथक्ता मराल कया सिदुना चही तरागा माथोई जेल थमनबा वारेप लाउथोखिबने अदुम ओइनमक म्यांमार गे पॉपुलर ओइरबा लुसिंगबा कयाना ओंग सान सूची की मथक्ता मराल कया पिसिंदुना जेल थंबगी वाफम अदुदा अकनबा मवोंगदा यानिंगदबा फोंदोरकपगा लोइनना महाकपु पॉलिटिकल मोटिवेट तौबिदे हाइना वाकलखिबने हौजिक जुंतागी ऑर्डर अदु डिस्पोज तौख्रबा मतुंगदा सुगी मथक्ता करी तौरकपगे हाइबदु मखा ताना यंखिबा तारी हाइना ह्यूमन राइट वाच के डिप्यूटी डायरेक्टर फिल रेवाटसन ना AFP दा फोंदोरकले आरोइबदा ताबिरिबा पुंगनमकपु थागचरी।